Matamgi khongchatpu kanana thingba ngamgani matamna kanabu ngaiduna leigani ngairoi kanabu sumana mathau kaidanaba asum chatkhini numit kharani dagi chayul dagi tha asum haujinki khanghaude yaipuba amade henthoi sanasu asum loinarakpana anido amana amabu masak munna khangnarabani henthoi sanasu yaipubada koijaba singdo haujikti amata leitre anido hainingba dong haiba amadi makhoi ani asum naksinaba loinaba horabani yaipubasu haujikti move on tawba ngamme haiba yare therapy nungtigi tawduna layingba adunasu yamna chawna mating pangi haujikti masadu phanaba amadi thabak tamai phajana onsinduna hotnari masada haukiba thodok kaya aduna mabu sum lengba otpa ngamda punsilambado haujikti karimta thokhidabagum wakhal nungaina leijai ngasi so ayuk nganta yaipubado makhoigi garden macha aduda phamlaga karino lairik ama pare senthano lai khurumaba loiraga changlakpani Srinivasu mahausana yahau nganbanina mangonda ngasigi paper parambani senthano mapuroibada onsillaga moi babo icha yaise yengoni tha ama ani sida pungon ol masase wakhal nungai tayang leir chahi asu kuibase phaneyam layeng ba hotnabani adu phau karimata kanaba phangdabagum hanjin masase mamangi thodok singdo kaungamda nungshuk nungjanana leibani handakti masak machuga si mangala mathoi masaso harau mayam pun khotana tori kaya di wakhal nungai creation mama adune icha henthoi sanase lai niko mana si tau haiba khaise tawbada icha se hana dauna tawraini icha sana lakpasidi aikhoi yumse lairimbi ama lakpaga chap manakre mana banatine mama lairimbi mana tawdana ngasi sumaina nungairisin ahal lamana hainabado yam chumibo mama ira ataina teda nupi amagi haktakta swarga khutna lamba phangi nupi amagi haktakta norok yaw hainarido yam chumme haiba nupi haiba nupi si pharadi yam phaba phatraga khwaidagi tamthibani adubudi kaino prithvi gi lanjau khaisi nupi gi maram daine hainari dudi aduni atai lairi icha si kaino khara pijanaba dawne khara phagalakpagi mami uri ngaisidane pungpha phanaba enai khoi changdana sinahudaba yadabani ko hoi ai sune sangomongta sembirukige si haiduna sinthano manungda muk changkre enthoishana nganta hogatche magi tawpham thokpa lairik ngahak yenglambani waraktuna masado tingli yangliraga tapna hogale aduga balcony leiribaduda tapna thoglaaga ngaihak asom nungshit ayingba duna masada puhali machinda tapna soli ayuki nungsit phubase isaga se jingjinglaw yam nungai sing reling da makhut ngaklaga akoibado shum yengli makharumda mugeng tharakpani ure yaipubana famlaga lairik ama parido enthoishna manga kadu cheptharaga momon noktuna nupadubu yengjai machinda su soli wa kasi numitse ai laki oirani aigi crush hana uri masakase kayam phazarese hana su phabudi phasai yam lembani ado hojikna damada hel hana di nungshuk nungjanaraga set mota mukhekle masagi paparadan hojikna gym ga chatpadagi masakse kuchuga sesing khangdreda asibu nupi atopada pithoktoise as yam chai koi da chau ondawdana manang bisaraga sum bidai pira doi mal aigi laibak se sune mai nupi do ayo oiramadi as khata thuna lohongasi lairi kona tamjarage hairam dawni aidi amuk sunok laga khangdeda imanabi mabungda hokka chasil ai soba jugot khusadase asukam lembano pasibo kai bito piramino haibanida aina haidi mai ex to masaka khangamadine masam ga to loin phoida to banei de mi ushitaba kai sare se
Makhut kasu loina thangna lenbei mami tariba. Aidine chaida yamna. Asuk nungsiba nupa icham chamba se. Hentoshna makuk to amuk natte haigum hairaga natte soy. Chamdi chamdabani chamba manbi wani. Ado is mabuka yam pai yam pamui. Soy laktana aiga thongna hanbige so kaide mayam. Aigi nupaga oiradi da chaw nangse. Da chawga kawri ai. Da yai oina kaw khaidoini mayam mamangda. Amuk paithoga khanjabai wani oidi oiraroini. Mi nupi leizarabasida mai sai thalim bidui manaktane chatlaga nirudoi mangaire. Ha! Mathanda ngasaidagi murum solingaida yaifa manakta lipakpadu phau khanghaudra male nupisi. Yaifasu Enthoishnana hairi singdu taraduna maya higatlaga awaitana wa makha tare. Kaide kaino pambu pamaba nungbu nungshiraba mulluibem aine yai. Enthoishna khangpre khangi mamaidu phat onthoraaga hingjabiya as pakhatle asing huran bidona lumaleramido kaiginoba. Aidi phongna jangjare ibem sanai bemana aikhoi nupina hundokpiramba madhopsida thawai tana yenglaga nungsi joiro lolingaidane aina changakpado khangdabo iramni huralaga tajade phongna tabane. Enthoishna yaifada makhutuna set thajilaga khangrana nachin khumbana marona ma hairiba hojiki wada kanam haidorpa yaruko natradi nang ai khutta hingdre khangonupi. Yaifado serious katana asing baini sana nang asi sitraba pakhangsa pamadi lawjar ai pibiragi. As yaifa oiroi paroi dabada aisa yam chopa mankhinaba thabaka silakanuko ai ngamoi haisini mi nupi leijaisibo. Era mai nupi dudine bema thaina haina kibai som leidi oiramni. Masaksu amurak anirak unabadai unadri haibani. Adu sune angang oirikanda moi ani nungsinaba nate. Arrange ne mi. Nupi dusu hausi kanang khangba nupa atopa koirambaso ahal lamana haisabai wani. Da chawsu ma hausik nupi koidabai adum yabai wani. Mana pamba leirakanda luhongba tokse haikrani do. Aikhoi mama hoina force tawraktoi mande. Mai ex to bu natradi. Ado mai ex to aikhoi che silki ga maming mane. Oiramuye kamaina duba noi che dudi ing tapi lemi dudi hausikki silki sidine foreign segai bine haibani darunana manade wangang sangang su yam phajai noi che silki di amadudi yam thi bebar yaude haibani. Adobudi aikhoi che silki di yam phabani. Aiso mana luna taw nupa su kanam koizadabani. Dachawgi ex tudi kaya nombu silamani da noi hanai mong dunadi. Silamani kaya nom silamani mamit ka do yam ngawe haibani. Oh manade da akhoi che silki ga suma ado mai mappa akhoi ba chawda ai masak su khangde ongtau na je I adudi kai gya aido thaina accident ama thoki yam tina sokte de ado adui mamangi thaudo khai loin kawkhre ubudi uramani khali angang ori kanda ada accident thokpadagi ai mapanda muk laying bai leirure adu sune mi khangande mamana kadam haidora kanoi kaigino khangde adu halakpaga ai boarding da muk leire suti su yumda leite amuk mamana mi tharaga chatle yumda handak 11 loibai suti do adu khakni aini yumda phasana leirise atai ri pi kandagi school manipur sida tambasu suti leiba khuding adu mai khoi baba leiri kanda babagi assistant oiramba kakagi manak Guwahati dal adudasu kakana business ki maramda ta khotana tawnaba thamine na hai ekhoi babagi business singdo ningthina senaba ngamnaba na hai. Oh aina khaliba nang wa yam pakna ngangdrasu asuk yam hai singi se kai ginona aduga nangdi naisin leirami tumin adu aina khangbado haiba wani da ibema nangna khangbaduine da chawse asmain tawraga mai thabak se laina hotna ngami se nang yawbagi nang se imana laini kaina hai hoban yare henjile nangna asi hairaga Enthoishna mamai leiduna chatpa hokre yaifana magi matung inaduna hairai phagina te ko sana aikhoida chawse nang oijar ai na moira sebana ai silagi pakte ko yaifa hop chari ba gaidune igise atai kem na chade
ꯑꯗꯨꯝꯕ ꯀꯥꯗꯣ ꯀꯥꯔꯟꯗꯣ ꯍꯥꯏꯔꯛꯀꯅꯨ ꯑꯁ ꯁꯅꯥ ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪꯁꯨ ꯗꯥꯆꯧꯁꯦ ꯅꯨꯄꯤ ꯑꯃꯠꯇꯒ ꯅꯛꯅ ꯂꯣꯏꯅꯗ꯭ꯔꯤꯕꯅꯤ ꯅꯪ ꯈꯛꯇꯅꯤ ꯃꯥꯅ ꯂꯨꯅ ꯂꯣꯏꯅꯩꯁꯦ ꯑꯗꯣ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨ ꯊꯥꯏꯅ ꯅꯣꯡ ꯅꯤꯅꯤ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯒ ꯅꯪꯒꯗꯤ ꯅꯪꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯅꯤ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯃꯑꯣꯡ ꯈꯪꯕꯁꯨ ꯑꯣꯏꯔꯣꯏꯗꯕꯀꯣ ꯄꯛꯇꯦꯗꯤ ꯄꯛꯇꯦ ꯑꯩꯅꯦ ꯅꯨꯄꯥ ꯄꯥꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯒ ꯇꯥꯕ ꯉꯝꯖꯔꯔꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯀꯥꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯌꯥꯏꯐ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯑꯩꯈꯣꯏ ꯁꯅꯥꯅꯕꯨ ꯄꯥꯝꯃꯗꯤ ꯀꯩꯗꯧ ꯆꯥꯟꯁ ꯃꯥꯡꯍꯟꯗꯣꯏꯅꯣ ꯑꯩ ꯇꯧꯒꯦ ꯑꯁꯤꯒꯤ ꯄꯥꯡꯗꯕ ꯅꯝꯕꯔ 1 ꯁꯤꯁꯨꯅꯦ ꯁꯅꯥ ꯄꯥꯝꯒꯨꯝ ꯀꯩꯒꯨꯝ ꯇꯧꯕꯅꯤ ꯃꯥꯏ ꯃꯤꯠꯌꯦꯡ ꯋꯥꯉꯥꯡꯗꯨ ꯌꯥꯗꯦꯕ ꯄꯥꯝꯃꯗꯤ ꯀꯣꯛ ꯀꯣꯛ ꯀꯣꯏꯅꯕ ꯀꯩꯗꯧꯒꯦ ꯈꯪꯗꯦꯕ ꯁꯅꯥꯅ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯕ ꯀꯥꯏꯗꯨꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ 9 ꯁꯥꯠꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯄꯪꯈ꯭ꯔꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯁꯨꯛ ꯌꯥꯝ ꯐꯕ ꯅꯨꯄꯤꯁꯦ ꯅꯍꯥꯟꯅ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯔꯅꯤ ꯄꯥꯡꯗꯦꯗ ꯃꯁꯦ ꯑꯩ ꯏꯕꯨꯡꯒ ꯃꯥꯟꯗꯦ ꯑꯣꯏꯕ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯉꯥꯎꯕꯤꯁꯤ ꯍꯦꯟꯊꯣꯏꯁꯅꯥ ꯃꯈꯥꯗ ꯀꯨꯝꯂꯛꯑꯒ ꯀꯤꯆꯟ ꯇꯝꯅ ꯆꯪꯂꯛꯄꯅꯤ ꯁꯤꯟꯊꯥꯅꯨ ꯃꯆꯥꯅꯨꯄꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯨꯅꯕ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯍꯦꯟꯊꯣꯏꯁꯅꯥ ꯊꯦꯡꯅꯔꯦ ꯁꯤꯟꯊꯥꯅꯨ ꯍꯦꯟꯊꯣꯏꯁꯅꯥ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯀꯨꯝꯃꯛꯄ ꯐꯔꯦꯗ ꯁꯅꯥ ꯁꯦ ꯅꯣꯏ ꯗꯥꯆꯧꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯅꯪ ꯑꯣꯏꯅ ꯑꯝꯇ ꯄꯤꯕꯤꯔꯨꯔꯣ ꯁꯅꯥ ꯃꯃꯥꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯌꯥꯝꯃꯤ ꯑꯗꯨꯅꯅꯦ ꯆꯥꯛꯁꯨ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯊꯣꯡꯉꯕꯅꯤ ꯃꯃꯥ ꯆꯥꯛꯈꯨꯝ ꯊꯕꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯍꯦꯟꯊꯣꯏꯁꯅꯥ ꯄꯤꯔꯛꯂꯤꯕꯗꯨ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯃꯃꯥ ꯑꯩ ꯄꯤꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯅꯦ ꯁꯅꯥ ꯗꯥꯆꯧꯗꯣ ꯃꯁꯥ ꯀꯩꯀꯩ ꯇꯧꯋꯤ ꯑꯇꯩ ꯀꯩꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯀꯩꯀꯥꯗꯣ ꯅꯪꯅ ꯈꯔ ꯋꯥꯔꯤ ꯁꯥꯖꯤꯜꯂꯒ ꯍꯪꯗꯣꯔꯛꯑꯣ ꯅꯪꯒꯅ ꯈꯔ ꯅꯤꯡꯊꯤꯅ ꯂꯣꯏꯅꯩ ꯑꯩꯈꯣꯏꯗꯗꯤꯅꯦ ꯍꯣꯏ ꯌꯥꯅꯤ ꯁꯤꯗꯩ ꯍꯦꯟꯗꯦꯅꯦ ꯍꯣꯏ ꯃꯃꯥ ꯑꯩ ꯍꯪꯉꯛꯑꯒꯦ ꯍꯦꯟꯊꯣꯏꯁꯅꯥꯗꯣ ꯑꯗꯨꯝꯅꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨ ꯃꯁꯥꯗ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯞꯄ ꯇ꯭ꯔꯦꯗꯨ ꯄꯥꯏꯔꯒ ꯌꯥꯏꯄꯨꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯌꯥꯏꯄꯨꯕ ꯍꯧꯖꯤꯛꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯒ ꯑꯗꯨꯃꯛ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨ ꯌꯥꯏꯄꯨꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯉꯛꯑꯒ ꯗꯥꯆꯧ ꯌꯥꯏꯄꯨꯕꯁꯨ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯍꯦꯟꯊꯣꯏꯁꯅꯥ ꯑꯣꯏꯔꯝꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯕꯦꯝꯃ ꯂꯥꯏꯔꯤꯛ ꯄꯥꯔꯕꯣ ꯍꯦꯟꯊꯣꯏꯁꯅꯥ ꯐꯝꯐꯝꯗꯨꯒꯤ ꯅꯥꯀꯜꯗ ꯇ꯭ꯔꯦꯗꯨ ꯇꯞꯅ ꯊꯝꯃꯒ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯌꯥꯏꯄꯨꯕꯅ ꯍꯪꯉꯤꯗꯨ ꯈꯨꯝꯃꯤ ꯍꯣꯏ ꯄꯥꯔꯦ ꯏꯃꯥꯅ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯨꯆꯣꯅ ꯂꯥꯛꯏꯅꯦ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯝꯃꯔꯣꯏꯅꯦ ꯊꯥ ꯑꯃꯃꯨꯛ ꯋꯥꯠꯂꯤꯗ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯔꯣꯏꯗ꯭ꯔꯣ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯁ꯭ꯀꯨꯜ ꯆꯠꯄꯩꯁꯤꯗ ꯂꯩꯕꯅꯦ ꯑꯩꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯨꯅꯤꯗꯅ ꯌꯥꯏꯄꯨꯕ ꯃꯁꯥꯅ ꯍꯪꯂꯤꯗꯨ ꯁꯣꯏꯔꯦ ꯈꯪꯂꯛꯇꯨꯅ ꯑꯣꯟꯊꯣꯔꯛꯏ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯥ ꯇꯝꯊꯕꯗꯣ ꯁꯤꯗ ꯂꯩꯔ ꯇꯝꯊꯗꯣꯏꯔ ꯍꯪꯕꯅꯤꯗ ꯑꯩꯈꯣꯏ ꯌꯥꯏꯐꯒ ꯄꯨꯂꯞ ꯍꯦꯟꯊꯣꯏꯁꯅꯥ ꯅꯠꯇꯦ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯂꯩꯔꯔꯣꯏꯗ ꯌꯥꯏꯐꯒ ꯑꯩꯒ ꯂꯥꯏꯟ ꯃꯥꯟꯅꯔꯔꯣꯏꯌꯦ ꯃꯥꯗꯤ ꯁꯤꯗ ꯂꯩꯔꯣꯏ ꯑꯥꯎꯠꯁꯥꯏꯗꯇ ꯑꯣꯏꯅ ꯃꯈꯥ ꯇꯝꯊꯅꯤꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯌꯨꯝꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ ꯁ꯭ꯀꯤꯜ ꯑꯅꯧꯕꯁꯨ ꯇꯝꯁꯤꯟ ꯑꯣ ꯑꯗꯨꯁꯨ ꯐꯩꯗ ꯅꯪꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕꯀꯨꯝꯕ ꯇꯧꯅꯤꯡꯕ꯭ꯔꯣ ꯏꯁꯥꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯩꯗ ꯑꯩ ꯑꯗꯨꯅ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯕ ꯁꯪꯗꯧ ꯃꯥꯟꯗꯦ ꯐꯔꯦ ꯑꯗꯨꯅ ꯍꯦꯛ ꯑꯗꯣ ꯅꯪꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕ ꯊꯕꯛꯀꯥꯗꯤ ꯂꯩꯇ꯭ꯔꯣ ꯍꯦꯟꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ ꯑꯩ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟ ꯑꯐꯥꯎꯕꯤ ꯑꯣꯏꯗꯣꯏꯅꯦ ꯗꯥꯆꯧ ꯑꯩꯒꯤ ꯑꯦꯟ ꯒꯦꯝꯁꯦ ꯁꯤꯅꯤ ꯑꯣꯍꯣ ꯑꯩꯒꯤ ꯀꯣꯝꯄꯤꯇꯤꯇꯔ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤꯅꯦ ꯑꯗꯨꯗꯤ ꯋꯥꯡꯉꯤ ꯑꯗꯣ ꯀꯝꯄꯤꯠ ꯇꯧꯕꯤꯔꯣꯏꯗ ꯑꯩꯗꯤ ꯐꯔꯦꯅꯦ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤ ꯃꯤꯆꯪ ꯑꯣꯏꯅꯕ ꯃꯥꯅꯦ ꯃꯤꯆꯪ ꯑꯣꯏꯗꯣꯏꯅꯦ ꯗꯥꯆꯧ ꯏꯕꯥꯅꯤ ꯑꯗꯣ ꯅꯪꯕꯨ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯂꯥꯏꯔꯤꯛꯀ ꯑꯣꯏꯅ ꯐꯖꯅ ꯄꯥꯔ ꯂꯩꯔꯣꯗꯅ ꯇꯜꯂꯦ ꯂꯥꯏꯔꯤꯛꯄꯨ ꯄꯥꯗꯧ ꯃꯇꯝꯗ ꯄꯥꯕꯤꯔ ꯂꯣꯏꯔꯦ ꯀꯝꯄꯅꯤ ꯆꯠꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯑꯣ ꯃꯤꯅ ꯊꯕꯛ ꯆꯠꯄ ꯋꯥꯏ ꯍꯥꯏꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯔꯕ ꯑꯣꯏꯅ ꯐꯔꯦꯅꯦ ꯐꯕꯅꯦ ꯑꯩꯕꯨꯗꯤ ꯑꯗꯣ ꯏꯃꯥꯅ ꯗꯥꯆꯧ ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥꯅ ꯍꯪꯉꯛꯄꯅꯦ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯏꯁ ꯑꯩꯅ ꯌꯥꯝ ꯈꯪꯕꯅꯤꯅ ꯍꯥꯏꯔꯝꯗꯣꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯩꯃꯥ ꯗꯥꯆꯧꯅ ꯅꯥꯕ ꯅꯥꯗꯕꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯦꯟꯊꯣꯏꯁꯅꯥ ꯃꯉꯛꯀ ꯅꯣꯝꯂꯒ ꯍꯪꯉꯣ ꯗꯥꯆꯧ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯐꯤꯁꯇ ꯗꯥꯆꯧ ꯀꯧꯗꯕꯤ ꯁꯥꯔ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ
Saroi bai kauri ni kaino. Haina dini. Nangna sar kaubado. Haina halu kaino. Pidambadana da pidamba kaino. Adudi mana adu kaubana haibagi. Da chaudi head ne office ta. Da chau kaubada yam respect ka leitaba male ide. Aduna kauri ni office oibagi. Nang marai khuyet saibem. Ado nangi wakhallondo ayani. Amaromda yam lapnaba mandro. Hentoshna bishum suklaga yaipu bada yengle. Dajo, kidawre habano na. Kisi tawdida. Ado ngasi karanga na jasi. Ngaranga na hanga ibani jati. Hoyaye. Ado bema. Kinom hangi. Ngasai kinom hangi. Koko hangbada kanana chiklak tawrige bada jo. Hangi. Kona hangi. Ay. Kana bazana hawina nang dida jo. Sumaina mumung tawbasisu nungai kaino. Oh, phari kaino. Nungai hawro dudi na thanda. Ay chajaragi. Horen chatlamdai da hairo ko. Si hairam laga nupido hogat laga chatkre. Yaipuba nupido na thamlamba tree adudagi sangom glass tu lawraga thakpa hawi. Aduga mabuk ningda khanjari. Aigisibu chummiru tawrisibu. Sanasi aina nungsirakbai type sum taw. Maga leiradi sasenu. Ma leitradi ingonda thabaka tai changdi. Wakhal khanpham khangdi. Aduga mana haibadi loina yani. Si yangang ningambise. Aigi thamoy asingbai uragi khallaba gaino. Aiba hoji nungsi leina amuk nakidoiro. Imanaba macha yawba phau yawra kansida. As adu so ngangsida. Yaipuba tapna glass tu thamkhre nakalda. Aduga phone tu lawthoklaga Ronaldo call tawi. Yai, kidawrage yuksida. Tumba hogatribana. Hogaleda ngasaina. Aduga ilerage. Rona, taini. Hayu kidogi. Thauba hato sai bro. Kaidi. As, adu haibanati. Ay adumba khandre hosi. Imanaga senabaga thabagam ta phazan toba ngamte. Mama tamphana evidence khomjili. Aikhoi mina su thizili. Mama tamphana mana thokpa dawre. Hozikidi tumin leiki saibagi thabak makha jathadi. Aina su angam danchin. Nangna laman na tawraga leikibagi aikhoi su pai leikidabani. Laman su dum khumoy. Ado nasagi su khara khal. Thobagidi lona thokpa main tawjakisani. Evidence tu phanga loi. Adubu nang mi hat boy aningti. Kum amadagi hogacharakpada ngairibanina. Aduga kum amada muk chungthanaba singan. Karmadasu khara thajabatam. Lamanna nangi punsine khanbado khara thadoya. Yaipuba sanariba waduga mari irei leinadana wa ama oina hairei. Ai enthoishna nungsir kamai dodino. Ronald wadu tabada matin khanga hai. Aduga ngakna kaya habano ya. Nang aidu kaya habano. Yaipuba ngahak tumin lay. Aduga sora masang na hondoklaga kangay hairei. Ay enthoishna nungsir hab. Abay masanase ay yoining hab. Yam pamuri ay abay masanase.